ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤꯅ ꯁꯤꯜꯍꯩꯃ ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯔꯕ ꯁꯛꯐꯝ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯁꯤꯟꯊꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯒꯤꯗꯃꯛ ꯀꯅꯥꯅꯁꯨ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯗ꯭ꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯁꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯃꯗꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯅꯨꯄꯤꯗ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯍꯤꯗꯥꯛ ꯉꯥꯎꯕ ꯈꯨꯗꯤꯡ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕꯤꯕ ꯑꯃꯗꯤ ꯑꯐ ꯐꯠꯇ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯂꯤꯛꯂꯥꯏꯕꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯇꯣꯝꯄꯣꯛꯅ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ 8ꯅꯤ, ꯅꯨꯄꯥ 4, ꯅꯨꯄꯤ 3ꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯅ ꯍꯥꯏꯖꯕ ꯍꯩꯇ꯭ꯔꯁꯨ ꯌꯥꯝꯅꯗꯤ ꯐꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯑꯁꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯗꯤ ꯂꯩꯔꯤ꯫ ꯌꯥꯝꯅ ꯁꯣꯟꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜ ꯑꯁꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅꯤ꯫ ꯏꯕꯦꯝꯍꯜ ꯃꯆꯥ ꯌꯣꯛꯄ ꯃꯇꯝꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏꯔꯝꯃꯤ, ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯃꯧ ꯃꯌꯥꯝꯗꯒꯤ ꯃꯃꯧ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨꯅ ꯍꯦꯟꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯁꯤ ꯇꯣꯝꯄꯣꯛꯀꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯆꯤꯟ ꯊꯤꯕ, ꯑꯣꯏꯗꯕ ꯍꯥꯏꯕ ꯑꯃꯗꯤ ꯃꯤꯅ ꯀꯔꯤ ꯈꯜꯂꯤ, ꯃꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯗ ꯈꯪꯕ ꯃꯤꯗꯥ ꯑꯣꯏꯕꯅ ꯇꯣꯝꯄꯣꯛꯀꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝꯅ ꯐꯠꯇꯕ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯌꯥꯝꯒ ꯃꯍꯥꯛꯀ ꯃꯨꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯏꯕꯦꯝꯍꯜꯅ ꯇꯣꯝꯄꯣꯛꯇ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯅꯅꯕ ꯅꯣꯡꯃꯇ ꯍꯥꯏꯗꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯐꯨꯕꯤꯅꯕ, ꯊꯤꯅ ꯇꯧꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯄꯣꯛꯇ ꯏꯟꯁꯤꯟꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯧ ꯃꯌꯥꯝꯗꯨꯅꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯐꯨꯕꯤꯅꯕ ꯑꯃꯗꯤ ꯕꯗꯅꯥꯝ ꯄꯤꯕꯤꯗꯣꯏꯒꯤ ꯉꯥꯏꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯁꯤ ꯃꯄꯥꯝꯗꯒꯤ ꯍꯥꯏꯕ ꯏꯟꯗꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯤꯅꯤ꯫ ꯃꯄꯥꯝꯒ ꯆꯪꯅꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯅꯝꯃ ꯑꯍꯜ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯅꯠꯇꯦ꯫ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯃꯤꯅꯨꯡꯁꯤ ꯂꯩꯕꯒꯨꯝ ꯇꯧꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯍꯥꯛꯅꯁꯨ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯃꯇ ꯉꯥꯏꯔꯕ ꯃꯍꯥꯛꯀꯤ ꯆꯪꯖꯐꯝꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯇꯣꯝꯄꯣꯛ ꯑꯗꯨ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯃꯤꯋꯥ ꯈꯔ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯅ ꯃꯇꯨ ꯃꯆꯥꯗ ꯑꯣꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯈꯣꯡ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯉꯛꯄꯗ ꯎꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ꯫ ꯇꯣꯝꯄꯣꯛꯅ "ꯅꯋꯥ ꯂꯧꯗꯦ, ꯂꯩꯀꯥꯏ ꯗꯔꯀꯥꯔ ꯇꯥꯗꯦ, ꯏꯊꯨꯟꯗ ꯐꯥꯎ ꯍꯥꯞꯄꯤꯗꯦ." ꯌꯥꯡꯒꯣꯏ ꯁꯅꯥꯅ "ꯑꯁ ꯃꯣꯏꯗ ꯌꯥꯏ, ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯍꯤꯗꯥꯛ ꯑꯃꯨꯛ ꯉꯥꯎꯔꯒ ꯂꯥꯛꯄꯤꯔꯤꯁꯤꯕꯣ?" ꯇꯣꯝꯄꯣꯛꯅ ꯃꯃꯤꯠ ꯏ ꯀꯥꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯈꯌꯥ ꯆꯤꯛꯇꯨꯅ ꯌꯦꯛꯅꯕ ꯑꯃꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯤꯅꯥꯏ ꯅꯨꯄꯤ, ꯑꯣꯛꯇꯕꯤ, ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯋꯥꯔꯕꯅꯦ, ꯋꯥꯔꯕ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯈꯩꯕꯨꯡ ꯇꯥꯍꯟꯕ, ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯅꯪ ꯅꯄꯥꯝꯗ ꯆꯠꯈ꯭ꯔ ꯆꯠꯂꯨ." "ꯀꯔꯤꯅꯣ, ꯅꯣꯏꯒꯤ ꯏꯃꯨꯡꯅ ꯐꯠꯅꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝ ꯇꯥꯏꯅꯕ, ꯐꯨꯕ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯒ ꯅꯣꯏ ꯏꯃꯨꯡꯁꯦ ꯇꯩꯁꯤꯟꯅꯕ ꯉꯝꯗꯧꯔꯤꯔꯣ?" ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯁꯥꯒꯩꯁꯤꯅ ꯃꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯅ ꯍꯦꯟꯃꯟꯕꯗꯒꯤ ꯉꯁꯤꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯤ ꯃꯆꯤꯟ ꯀꯟꯕꯤ, ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ "ꯀꯔꯤ ꯆꯤꯟꯒꯟꯕꯤ? ꯅꯪꯒꯤ ꯅꯆꯤꯟ ꯀꯟꯕꯗꯨꯒꯤꯅꯤꯅꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯅꯪꯒ ꯌꯥꯅꯗ꯭ꯔꯤꯗꯣ, ꯆꯤꯟꯊꯤꯕꯤ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯁꯥꯗꯣ ꯇꯨꯡꯗꯒꯤ ꯌꯦꯟ ꯃꯇꯨ ꯐꯣꯏꯕꯒꯨꯝ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯣꯏꯕꯤꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯨꯕꯤꯕꯗꯨꯗ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯀꯟꯅ ꯀꯞꯂꯤ ꯏꯃꯥ ꯍꯥꯏꯗꯨꯅ꯫ ꯂꯤꯛꯂꯥꯏꯕꯅ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ "ꯄꯥꯕꯥ, ꯏꯃꯥꯁꯦ ꯁꯤꯕ ꯇꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯄꯥꯕꯥ, ꯏꯃꯥꯁꯦ ꯊꯥꯗꯣꯛꯄꯤꯌꯣ." ꯇꯣꯝꯄꯣꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯨꯔꯝꯕ ꯑꯗꯨ ꯂꯦꯞꯄꯒ ꯂꯤꯛꯂꯥꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯐꯨꯕꯤꯔꯦ ꯁꯥꯊꯤꯅ꯫ "ꯈꯪꯕ꯭ꯔꯥ ꯅꯪꯁꯨ,
Nama cinti bisiga cak mana dauri ne. Tayai, kaino angang do siba tari. Phugi so ingoda phuba yadro. Asumna numitugi thodoka chap manana adumak thoabanina. Yum thangnariba Tompoki mayamba amadi matai manasu kuning kang duni yenglibani. Tompoki yunggi awang thangbada lairiba manang nupa amadi manang nupi nasu kumhaigum yenglibani. Yanggoi sanagi waraba punsi sida mahaki mamon minok khasik tawphamsi liklaiba amadi liyainuda oijaribani. Yanggoi sanana macha nupa amadi macha nupibu mabuk thannaba hotnabada leingoi pekpa chatuna amadi thumok saduna phi phanik saduna angam hotnaduna macha singgidamak ikai khangdana hotnajaribani. Asumna macha singsu ham chawrakpana liklaibadi pakhang macha phari. Tompokka pangal puthoknaduna muknabada tompokna nopa haidu oirari. Liyainusu leisabi macha phari. Mamagi mateng tawba ngami. Adubu liyainudi mahakna pisak piklingaidagi mama mapagi khatna chainaba urau tharaunabaduna agibe hena mayuknarakpana masada pakatuka tawba yade. Sor honba waba amadi masa pangjinba hawbana liyainu masa khara sonba haidu oi. Yanggoi sanana hai chathoibi nangbu tabro imagi liyainu. Ima kai haige tachaugi kado motle na wai taibirubani. Hoine taibiyu ado imagi mon makhadagi lupa taraga lauthokpro minangbo. Ima aina nongmata adumaina lauthokpro ba aida sum taina neba. Kanana lauthoktoino ne nangbo ai su khangdre ne. Ho kanana oinige hanu thangda matu koiba hidak chapu amanba manba ipaduna natradi. Aigi paisa lotphamdi napadi khangdabani se ichathoibi. Ho haudongnabu imungda ngari manam takhibada koi thi daga chaba ngambagum huranba misune huge khalladi koi thi ramdoine. Hoisi ado nabungdo langphaidagi haying ayuk lakanina paw hairakpadai. Nabung laadi uchi makhe langlaroi nungaireda. Asumna numidangi matamsu oirakladuna sak ising chana bahaiduna liyainuna mapa tongpokpu kawba changai. Baba sak chanaba tawbiro lao. Kay injang nuthoibi hangduna kanadi paba lao ko sat. Tongpok machinda as haiduna tanna chakhumda changai. Yanggoi sanana se amet pase napagi khara hapam nga araw base sisu. Se baba charo hayengdi mau halakpi miyamgi sana sabinaba sana sabam na chatnanaba pangal sonbi yade ko. Tompok asi sana saba mini makhutna na phajai adubu mahakna nupi na hada sopa asina imung asi wabani. Adubu liklaibana chawrakpadagi waba khara pharakpani. Paisa tanbinaba yamakpana suba nomba tandaba ngakta oibanina khara khajik manga leiba ngamjarakpani. Yanggoi sanasu warak chetpi mama oibana macha animak haibe illi. Yanggoi sanane het haiba wahaisi haidringai mamagi mityengda gyan taba macha loina oibani yanggoi sanagi macha anisi. Adubu nakal amaromda tompoki mayamba tomchaugi imongsu mahi irang langkai miga sunoknaba saribani. Tomchaugi nupi ibe yaisu machin ithi kai amada amahai amadana amahai tawbaduna lekai wafangnabada loirabani. Machadi warakani khangde migi machada noknadoigi adum hek tawjara leirabani. Liyainuna aya tacho ihangalida chaka thongba haudriye. Liklaibana yum yorakpase hingdobo mali tu thoibi. Hoisi chak to sasa thongdoge aduga charaga potharuko tacho. Ado imadi aduga pabadi. Imadi maningda masa singdo khawriye aduga pabadi sana sapamda chatkre. Pabadi imada dum khatnaba hauribra. Adum marakta. Tanja aduda yanggoi sanasu thoglai. Hai nabungi makhol malida imana takhibadubo. Liyainuna khangkraba macha nupane hairadi. Laima asumna liklaibasu yumda leibadagi tompoksu nupi koiba leptabanina macha nupagi mamangdu utpa haurai. Hidak thaklasu mawalaude haibagum yumda hanjilaklaga migi miwa taraga imungda neiba haurakhi. Tompokna hai minai nubi nang kaida lei. As ima paba semuk asamaina changi. Wa nganganu tumi lei hinjiladi ima ai ngasidi thabak tawgi. Ibunga
ꯑꯗꯨꯝꯅꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯄꯥꯝꯆꯥ ꯈꯠꯅ ꯆꯩꯅꯒꯅꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥꯝꯆꯥꯗꯣ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯄꯣꯛꯅꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯊꯤꯕ ꯉꯥꯡꯂꯗꯨꯅ ꯂꯥꯎꯔꯒ ꯆꯪꯉꯛꯏ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯗꯣ ꯍꯥ ꯅꯣꯏ ꯅꯃꯥꯝꯆꯥꯅ ꯑꯩꯁꯦ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯣꯛꯇꯕꯤ ꯁꯥꯒꯩꯁꯤꯗ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯏꯟꯊꯣꯛꯑꯕꯅꯦ ꯂꯤꯛꯂꯥꯏꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯄꯥꯕꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯁꯦ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯀꯩꯅꯣ ꯈꯟꯗꯣꯏꯁꯦ ꯍꯣꯏ ꯃꯩꯈꯦꯠ ꯃꯔꯨ ꯅꯪꯅ ꯀꯩ ꯈꯪꯉꯤ ꯅꯝꯃꯥꯒ ꯃꯥꯟꯅꯔꯒ ꯑꯩꯁꯦ ꯍꯥꯠꯇꯣꯛꯀꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯂꯤꯛꯂꯥꯏꯕ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯇꯧꯍꯩꯗꯦ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗꯅ ꯃꯄꯥꯒꯤ ꯊꯕꯥꯛꯇ ꯏꯜꯂꯒ ꯋꯥꯍꯪ ꯍꯪꯉꯛꯏ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ ꯂꯤꯌꯥꯏꯅꯨꯗꯤ ꯃꯥꯒꯤ ꯑꯅꯥꯕꯗ ꯍꯧꯔꯛꯀꯗꯧꯔꯤ ꯑꯗꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯆꯧ ꯁꯤ ꯇꯣꯛꯑꯣꯕ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯄꯥ ꯁꯤ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯃꯤꯅꯒ ꯈꯥꯝꯗꯣꯔꯛꯄ ꯑꯁꯤꯗ ꯇꯣꯝꯄꯣꯛꯇꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯦꯟꯖꯤꯟꯕꯤꯗ ꯍꯧꯔꯛꯈꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯄꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯆꯥꯅꯦ ꯑꯁꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯍꯥꯠꯂꯨꯁꯦ ꯍꯥꯠꯂꯣ ꯂꯤꯌꯥꯏꯅꯨꯅ ꯏꯃꯥ ꯀꯩꯅꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯇꯥꯆꯧꯒ ꯄꯥꯕꯒꯁꯦ ꯑꯗꯨꯝ ꯐꯨꯅꯔꯦ ꯍꯥꯏꯕ ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯥꯒ ꯑꯁꯨꯝ ꯃꯨꯛꯅꯔꯝꯕꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯏꯗꯠꯂꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯨꯝꯍꯩꯒꯨꯝ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯂꯤꯌꯥꯏꯅꯨꯅ ꯏꯃꯥꯆꯧꯕꯤ ꯕꯥꯆꯧ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯝꯇ ꯈꯥꯝꯗꯣꯛꯄꯤꯌꯣ ꯍꯥꯏꯅ ꯂꯥꯎꯕꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯩꯃ ꯏꯕꯦꯌꯥꯏꯁꯨ ꯆꯪꯁꯤꯜꯂꯛꯏ ꯏꯕꯦꯌꯥꯏꯅꯒ ꯈꯥꯝꯗꯣꯛꯄꯒ ꯂꯥꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯇꯤ ꯃꯇꯨ ꯃꯆꯥꯗꯨ ꯌꯦꯛꯅꯕꯒꯨꯝ ꯑꯃꯨꯛ ꯍꯦꯟꯅ ꯐꯨꯕ ꯆꯩꯕ ꯍꯧꯔꯛꯈꯤ ꯂꯤꯛꯂꯥꯏꯕꯁꯨ ꯉꯁꯤꯗꯤ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯈꯨꯠ ꯍꯜꯂꯛꯈꯤ ꯇꯣꯝꯄꯣꯛ ꯑꯁꯨꯝ ꯈꯨꯠꯅ ꯐꯨꯅꯔꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯊꯥꯡ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯅ ꯊꯥꯡꯅ ꯌꯥꯟꯊꯔꯛꯄꯗ ꯂꯤꯛꯂꯥꯏꯕꯅ ꯃꯈꯨꯠꯅ ꯉꯥꯛꯄꯗꯒꯤ ꯂꯤꯛꯂꯥꯏꯕꯒꯤ ꯃꯈꯨꯠ ꯈꯨꯠꯌꯥꯏꯗꯨ ꯇꯠꯇꯧꯒꯤ ꯊꯔꯛ ꯌꯥꯜꯂꯤꯕꯗꯨ ꯎꯕꯗ ꯂꯤꯌꯥꯏꯅꯨ ꯋꯥꯟꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯈꯨꯠꯇꯨ ꯂꯥꯌꯦꯡꯉꯨꯔꯦ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯅꯨꯄꯤꯗ ꯑꯃꯗꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯁꯦꯜ ꯌꯥꯝꯅ ꯃꯥꯡꯍꯟꯕꯗꯨꯅ ꯉꯁꯤꯗꯤ ꯃꯤꯒꯤ ꯁꯦꯜ ꯌꯥꯝ ꯇꯣꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯈꯤ ꯂꯤꯛꯂꯥꯏꯕꯁꯨ ꯃꯥꯒ ꯈꯪꯅꯖꯕꯤ ꯏꯔꯤꯛꯁꯨ ꯂꯤꯛꯂꯥꯏꯕꯒꯤ ꯃꯄꯥꯅ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯁꯤꯅꯤ ꯈꯪꯅ ꯂꯤꯛꯂꯥꯏꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯦꯞꯆꯔꯤ ꯏꯔꯤꯛꯅ ꯇꯥ ꯂꯤꯛꯂꯥꯏꯕ ꯄꯥꯕꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯤꯁꯦ ꯇꯥꯕ ꯉꯝꯗꯦ ꯏꯃꯥꯗꯣ ꯌꯥꯝ ꯀꯞꯆꯔꯝꯒꯅꯤꯀꯣ ꯏꯔꯤꯛ ꯅꯪꯁꯨ ꯏꯀꯥꯏꯔꯝꯅꯅꯤ ꯑꯩꯒ ꯈꯪꯅꯕꯁꯦ ꯄꯥꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯃꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯣꯜꯂꯝꯃꯤ ꯑꯩꯈꯣꯏ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤꯅ ꯂꯣꯏꯅ ꯈꯪꯅꯔꯤ ꯇꯥ ꯂꯤꯛꯂꯥꯏꯕ ꯌꯥꯔꯤꯁꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯅꯨ ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯁꯤꯗꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯕꯨ ꯍꯔꯥꯎꯗꯣꯏꯔꯅꯦ ꯀꯞꯇꯣꯏꯔꯅꯤ ꯏꯔꯤꯛ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯗꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯧꯔꯛꯂꯦ ꯂꯤꯛꯂꯥꯏꯕꯁꯨ ꯍꯔꯥꯎꯖꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯃꯇꯦꯡ ꯇꯧꯖꯅꯕ ꯍꯣꯠꯅꯖꯩ ꯂꯤꯌꯥꯏꯅꯨꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤ ꯁꯥꯕ ꯌꯥꯎꯁꯤꯟꯖꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯒꯤ ꯁꯦꯜꯁꯨ ꯈꯔ ꯁꯤꯡꯕ ꯍꯧꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯏꯃꯨꯡꯗꯨ ꯈꯔ ꯈꯖꯤꯛ ꯕꯦꯕꯥꯔ ꯇꯧꯕ ꯍꯧꯕꯤꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯏ ꯊꯣꯏꯕꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯂꯤꯌꯥꯏꯅꯨꯅ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯦ ꯏꯔꯤꯛꯅꯅꯦ ꯅꯪꯒꯤ ꯇꯥꯆꯧꯗ ꯄꯤꯌꯣꯅ ꯐꯨꯔꯤꯠꯀ ꯈꯨꯗꯩꯒꯁꯤ ꯄꯤꯌꯣꯅ ꯄꯤꯔꯝꯃꯦꯌꯦ ꯆꯧꯊꯣꯏꯗ ꯌꯥꯝ ꯇꯧꯔꯤ ꯖꯥꯠꯅꯤ ꯂꯤꯁꯜꯂꯛꯄꯁꯦ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯄ ꯖꯥꯠꯅꯤꯅꯦ ꯍꯥꯏ ꯅꯪ ꯇꯥꯆꯧ ꯍꯜꯂꯛꯄꯒ ꯄꯤꯕꯤꯌꯨ ꯁꯦ ꯊꯝꯖꯤꯜꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯤꯒꯤ ꯁꯦꯟꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯁꯦꯡꯈ꯭ꯔꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯤ ꯑꯗꯨꯅ ꯂꯤꯛꯂꯥꯏꯕꯁꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯧꯗꯣꯛꯅꯔꯦ ꯑꯁ ꯕꯥꯕꯥ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏꯀꯣ ꯑꯩꯒꯤ ꯁꯛꯁꯦ ꯑꯉꯥꯡ ꯃꯥꯜꯂꯤꯁꯤꯗꯤ ꯇꯣꯝꯄꯣꯛꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯍꯤꯅ ꯅꯪꯕꯨ ꯄꯣꯔꯛꯂꯕ ꯃꯇꯝꯗꯨꯗ ꯁꯛꯅ ꯑꯉꯥꯡ ꯃꯥꯜꯂꯦꯅ ꯑꯗꯨꯝ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯕ ꯌꯥꯗꯕ ꯏꯃꯧꯅ ꯌꯥꯔꯗꯤ ꯌꯥꯔꯦꯀꯣ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯂꯧꯔꯨꯔꯗꯕꯅꯤ ꯑꯁ ꯏꯃꯥ ꯏꯀꯥꯏꯀꯣ ꯃꯅꯦꯝꯕꯣꯛꯅ ꯃꯃꯧ ꯆꯦꯜꯂꯛꯄ ꯀꯥꯏꯅ ꯏꯀꯥꯏꯀꯣ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯖꯨꯒꯠ ꯆꯥꯗꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯔꯗꯨꯅ ꯍꯦꯛꯇ ꯏꯔꯤꯛꯀꯤ ꯌꯨꯝꯗ ꯅꯤꯖꯔꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯏꯅꯝꯃ
ꯏꯃꯧꯁꯦ ꯍꯦꯛꯇ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯒꯦꯅ ꯂꯥꯛꯆꯔꯕꯅꯤ꯫ ꯏꯔꯤꯛꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯍꯔꯥꯎꯖꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯅ ꯈꯟꯖꯕ ꯃꯌꯥꯅꯨꯄꯥ ꯂꯤꯛꯂꯥꯏꯕꯗꯣ ꯐꯩ ꯈꯪꯕꯅ ꯇꯝꯐꯥꯅ "ꯏꯅꯥꯎ, ꯀꯩꯒꯤ ꯄꯤꯔꯣꯏꯗꯣꯏꯅꯣꯅꯦ? ꯌꯥꯔꯕꯅꯤ, ꯅꯪꯒꯤ ꯇꯥꯗꯒ ꯑꯩꯒꯅꯅꯦ ꯄꯤꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯌꯥꯅꯔꯗꯨꯅ luhongbagi numitsu lepnari. Oirari ngasidi liklaiba amadi irikki luhongba numit. Phazei ngasidi yamna phazei. Borna su hendi, kainana su hendi. Asumna luhongba su loikre. Yanggoi sanana, "Haima, karino ne? Nong phauba ngandri. Maira kalamisibo. Imause tumdraba khangdi mi." Asumna hairingai irikto hangama pan machugi phi phanik chapmanaba selaga thoklai. Ngaurok ngauba kuchududa adumna selaga thoklakpada manemgi mamitkado pungthak thai. "Ima, kaidaurage? Amuk phau udribadawna yengbirisibo?" "Imoinu ne, aikoida laisi. Imagi bema, onthokna phajakhre ko imause." "Ima sidi ko." Asumna hainaringai Liainu su masa sengdoba matung thorai. Liainu na, "Haima, kaino tawnaramisibo mangol sida?" "Thoibiye, nanamase phajadra ngasidi." "Inama, yam phajai. Tachawdi ngauraga taramanibo." "Thoi, nang sidi." "Hai, nang sunanamase ikairine." Asumna asum haukibana haptadagi thabumdagi chahi ahum suri. Liklaiba amadi irikka luhongba adubu liklaiba amadi irikki maraibakta ngasi phauba angang amata tambirakdri isorgi kumhaisi. Irikna, "Maitachaw, aise nupi ama oibada matik yam sadreko." "Nupi, nangi adumbadudha natro aine hegek sauribase?" "Ima babasi yamna phaiko. Aise laibak yamna phai. Ngasi phauba thoiga aiga khetnaba thamdana luna tawbiko." "Thoibi hairaga kainomta hangine nupi." "Hangbiyo, kai wanu maitachaw?" "Thoibigi khangnaba leibro? Mana handak ungdana leisi kaigino?" "Maitachaw, manungi wadi khangdi aisu. Amukta hangdoke khanbani. Masaga sonbasida aisu kana hangjinba ngamdabani." Hangbiyo mukta." Asumna asum haukibaduna liklainusu khul thangnabadagi selong kaupa amaga khangnarami. Adubu selongsu Liainu se nungsibadi nungsijai. Adubu mamit ngauba adumadi mana toke khalasu ngamde. Liklainuna, "Ta selong, nang nupi yang koirido ai khangdaba nateko." "Yai, kaino? Adumada hairagale. Nongbada unabada harau wari sabri yengu. Adum khana chainaragada le." "Ado, aina tawbo oirade nungaigadro? Aisu nupa koinagi nungaigadro?" "Si, lalibo, ai tawjararoye yai. Ai nupi atoba koibadi tawdabaniko. Hoi, aigi asoibudi lei. Nupi koiruri, ado ai lali." "Yare, ai halage. Tachaw haladi ai thiramani." Asumna asumata mahakso haukibaduna Liainu amadi selongsu thamoi sengna nungsinaragli. Isorgi kumhaisi kai amuk tambiramliba nungai na nokna harauna leijariba imungsida kari amuk thoklakadauriba. Nongmagi numitta Liainu amadi irik makhoi anido irikki mapamda chattaba koire haiduna machal amadi manamadu lai. Lakpagi lambida warisu nungai na sanazari. Irikna, "Thoibiya, nangbu selongga adum phajana loinaribro kamdaurige?" "Inama, handakti masu gyan yam tareda. Nupisu koidre, hidaksu thakdre. Aida khaklaining oibagum tawshile. Aisu adum phajana loinabiri." "Haigumladana selongdo gyan yam tarena hainaye. Imanabi ama leibado adunasu ngahan kaithelda thengnaye aduda hairamlibani." Asumna harau lakpana chinglambi khitang oiba lambiduda asum lai. Uri Liainuna nupa kharana mirol thongdabi makhoi leikaigi tharodubu sarak tambiribado. Aduga nupa amana nungna tharogi makokta thomdatuna hatlibado iriksu uribani. Adubu pakhatkanbi Liainuna machinda ima haiduna laukre. Khonjel adu tabada mayamdo makhoi anida yengai. Irikna, "Thoi, lau, somda. Tu, asigi lambisida lau, jelase. Asongba leifamdo aduda changose." Asi haiduna irikna Liainubu khadang paiduna chingduna selaba matung Liainuna su tung onduna yenglubada nupa makhoi tarukna phangdaba yade haibagum tanaraklibadu uri. Liainu chelambadai chaple pai. Aduga manamada nungsina yengduna hairei. "Inama, se chelo. Tachawga leikai miyamga puna lakpiyo. Ai yang wari. Chenba ngamaroye.
ꯊꯕꯛꯁꯤ ꯌꯥꯝ ꯅꯥꯔꯦꯕ ꯊꯣꯏꯕꯤ ꯁꯤ ꯂꯥꯛꯎ ꯏꯅꯝꯃꯅ ꯅꯪꯅ ꯊꯟꯇ ꯊꯅꯝꯕ ꯑꯩ ꯉꯝꯃꯔꯣꯏꯌꯦ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯅꯝꯃ ꯑꯩ ꯑꯁꯤꯒꯤ ꯅꯨꯡ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯂꯣꯠꯂꯝꯒꯦ ꯁꯤ ꯆꯦꯜꯂꯣ ꯏꯅꯝꯃ ꯏꯔꯤꯛꯁꯨ ꯌꯥꯅꯤꯡꯗ ꯃꯆꯟ ꯂꯤꯌꯥꯏꯅꯨꯅ ꯆꯦꯟꯕ ꯉꯝꯗꯕꯁꯤꯅ ꯃꯥꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯦꯞꯇꯅ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯆꯦꯟꯈ꯭ꯔꯦ ꯂꯤꯌꯥꯏꯅꯨꯅ ꯂꯣꯠꯂꯤꯕꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯁ꯭ꯋꯥꯏꯗ ꯃꯥꯡꯈꯤꯕꯅꯤ ꯑꯩ ꯎꯍꯧꯔꯤꯕꯅꯤ ꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯌꯦꯡꯉꯨ ꯊꯤꯌꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯇꯧꯔꯁꯨ ꯍꯥꯏꯖꯕꯅꯤꯀꯣ ꯅꯣꯏꯅꯅꯦ ꯍꯤꯗꯥꯛ ꯉꯧꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯒꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯑꯃꯗꯤ ꯁꯤꯗ ꯂꯣꯠꯇꯅꯒ ꯇꯧꯔꯤ ꯃꯥꯜꯂꯤꯅꯦ ꯂꯤꯌꯥꯏꯅꯨꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ ꯊꯥꯗꯣꯛꯑꯣ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯕꯨꯡꯁꯤꯡ ꯅꯆꯜꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏꯌꯦ ꯅꯨꯄꯥ ꯑꯃꯅ ꯂꯤꯌꯥꯏꯅꯨꯗ ꯍꯩꯅꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯐꯠꯖꯩꯅꯦ ꯅꯪꯁꯨ ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯕꯣ ꯅꯨꯡꯁꯤꯕꯤ ꯀꯧꯒꯦ ꯌꯥꯕ꯭ꯔꯣ ꯂꯤꯌꯥꯏꯅꯨꯗ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯨꯄꯥꯁꯤꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯁꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯨꯝꯅ ꯂꯥꯎꯕ ꯍꯧꯔꯛꯄꯗꯒꯤ ꯂꯤꯌꯥꯏꯅꯨꯕꯨ ꯃꯆꯤꯟꯗꯣ ꯃꯦꯟꯈꯤ ꯑꯗꯨꯒ ꯊꯥꯡ ꯎꯠꯇꯨꯅ ꯍꯩ ꯇꯨꯃꯤꯟ ꯂꯩ ꯅꯠꯇ꯭ꯔꯕꯗꯤ ꯊꯥꯡ ꯑꯁꯤꯅ ꯍꯤꯡꯂꯦꯟ ꯂꯦꯟꯗꯨꯅ ꯍꯥꯠꯀꯗꯕꯅꯤꯅ ꯑꯁꯨꯝꯅ ꯃꯨꯛꯅꯔꯤꯉꯩ ꯏꯔꯤꯛꯅ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯏ ꯂꯥꯞꯇꯛꯅ ꯏꯇꯥꯎ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯤꯅ ꯅꯨꯄꯤꯁꯦ ꯍꯤꯡꯅ ꯊꯅꯝꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯅꯨꯄꯥ ꯑꯃꯅ ꯂꯤꯌꯥꯏꯅꯨꯒꯤ ꯈꯧꯔꯤꯗ ꯊꯧꯈ꯭ꯔꯕ ꯊꯥꯡ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯠ ꯂꯥꯎꯅ ꯆꯤꯡꯉꯝꯃꯒ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯂꯤꯛꯂꯥꯏꯕ ꯃꯆꯟꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯛꯏ ꯊꯣꯏꯕꯤ ꯁꯤ ꯍꯧꯒꯠꯂꯣ ꯅꯪ ꯇꯧꯖꯧꯂꯛꯑꯦ ꯁꯤ ꯍꯧꯒꯠꯂꯣ ꯅꯕꯨꯡꯁꯤ ꯏꯆꯟꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯎꯅ ꯏꯆꯟꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯦ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯁꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯉꯁꯤꯗꯤ ꯆꯨꯖꯥꯛ ꯐꯨꯠꯂꯣꯅ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯏꯃꯥꯅ ꯍꯦꯛ ꯆꯩꯕꯒꯤꯔꯣ ꯑꯁꯣꯝꯅ ꯏꯃꯥꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯍꯜꯂꯤꯁꯤꯕꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯇꯣꯝꯄꯣꯛꯅ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯏꯄꯥꯗ ꯋꯥꯔꯛꯄꯤꯔꯔꯣꯏꯗ꯭ꯔꯣ ꯏꯄꯥꯅ ꯐꯠꯂꯨꯗꯕꯗ ꯏꯆꯥꯁꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯄꯥꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯏꯆꯥ ꯊꯣꯏꯕꯤ ꯏꯔꯤꯛꯅ ꯊꯣꯏꯕꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯝꯂꯕꯗꯤ ꯏꯅꯝꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯍꯟꯃꯤꯟꯅꯒꯅꯤꯀꯣ ꯑꯩꯅ ꯌꯨꯝꯒꯤ ꯂꯝꯕꯤꯗ ꯆꯠꯁꯦ ꯍꯥꯏꯕꯗ ꯅꯪꯅ ꯋꯥꯏꯌꯦ ꯏꯅꯝꯃ ꯑꯁꯝꯕ ꯂꯝꯕꯤꯗ ꯆꯠꯁꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯗ꯭ꯔꯗꯤꯀꯣ ꯏꯆꯟ ꯊꯣꯏꯕꯤ ꯑꯁꯨꯝꯅ ꯃꯤꯍꯥꯠꯄꯗꯨꯁꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯊꯤꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯁꯦꯂꯨꯡꯁꯨ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯂꯤꯌꯥꯏꯅꯨꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯁꯦꯂꯨꯡꯅ ꯌꯥꯏ ꯑꯩꯒꯤ ꯌꯥꯏꯗꯤ ꯆꯨꯖꯥꯛ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯩꯅꯅꯦ ꯐꯨꯠꯂꯒ ꯄꯤꯖꯗꯣꯏꯅꯤ ꯉꯁꯤ ꯑꯩꯗꯤ ꯅꯨꯄꯤꯁꯨ ꯀꯣꯏꯗ꯭ꯔꯦꯕ ꯑꯩꯒꯤ ꯌꯥꯏꯗꯣ ꯁꯥꯎꯁꯨ ꯁꯥꯎꯒꯟꯕꯅꯤ ꯑꯩꯗꯤ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯑꯦꯕ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯁꯦꯂꯨꯡꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯗꯨ ꯎꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯑꯃꯨꯛꯀꯁꯨ ꯂꯤꯌꯥꯏꯅꯨꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯔꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯏꯔꯤꯛꯁꯨ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯉꯥ ꯂꯩꯔꯨꯁꯨꯅꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯨꯃꯤꯠꯁꯤꯗꯕꯣ ꯑꯍꯣꯏ ꯏꯃꯥ ꯂꯩꯔꯨꯒꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪꯁꯨ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯦ ꯌꯥꯎꯔꯝꯒꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯂꯥꯛꯑꯣ ꯑꯃꯨꯛꯇꯗꯤ ꯏꯃꯥ ꯕꯥꯕꯥ ꯌꯥꯔꯁꯤꯗꯣ ꯏꯆꯜꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕ ꯏꯆꯜꯅꯤ ꯏꯔꯤꯛꯅ ꯏꯃꯥ ꯁꯦꯂꯨꯡꯗꯣ ꯉꯁꯥꯏꯗꯩ ꯂꯩꯔꯝꯕꯅꯤ ꯏꯅꯦ ꯇꯣꯝꯕꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯆꯨꯖꯥꯛ ꯊꯤꯜꯂꯛꯑꯝꯕꯅꯤ ꯉꯁꯤꯗꯤ ꯊꯦꯡꯈ꯭ꯔꯦꯅ ꯀꯞꯄꯝꯃꯦ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯃꯥꯅ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯆꯨꯖꯥꯛ ꯊꯤꯜꯂꯛꯏꯁꯦ ꯑꯉꯥꯎꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯈ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯔꯤꯛꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ ꯌꯥꯡꯒꯣꯏꯁꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯄꯥꯝꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯣ ꯅꯪꯅ ꯄꯤꯛꯂꯤꯉꯩꯒꯤ ꯁꯛꯇꯝꯁꯦ ꯏꯃꯥꯅ ꯑꯃꯨꯛ ꯎꯖꯕ ꯐꯪꯂꯦꯅꯦ ꯊꯣꯏꯕꯤ ꯑꯁꯨꯝꯅ ꯏꯌꯥꯏꯅꯨ ꯍꯥꯏꯅ ꯃꯄꯨ ꯃꯕꯦꯅ ꯃꯤꯡꯊꯣꯟꯕꯤꯔꯦ ꯂꯤꯌꯥꯏꯅꯨꯒ ꯃꯁꯛ ꯃꯥꯟꯅꯩ ꯂꯤꯌꯥꯏꯅꯨꯅ ꯌꯦꯠꯀꯤ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯅꯤ ꯑꯗꯨꯒ ꯏꯌꯥꯏꯅꯨꯅ ꯑꯣꯏ ꯊꯪꯕ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯊꯨꯡꯉꯤ ꯆꯍꯤ 8ꯀꯤ ꯃꯇꯨꯡ ꯏꯔꯤꯛꯅ ꯊꯣꯏꯕꯤ
ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯆꯥꯛꯁꯦ ꯏꯪꯈ꯭ꯔꯅꯤꯅꯦ ꯅꯪꯕꯣ ꯅꯄꯥꯕꯨꯡ ꯍꯜꯂꯛꯄꯗ ꯆꯥꯛ ꯄꯤꯖꯗꯦꯅ ꯁꯥꯎꯔꯅꯤꯅꯦ ꯌꯥꯡꯒꯣꯏ ꯁꯅꯥꯃꯁꯨꯗ ꯍꯥꯏꯔꯛꯏ ꯏꯁꯨ ꯅꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯏꯁꯦ ꯆꯠꯂꯣꯅꯦ ꯅꯪꯕꯣ ꯏꯌꯥꯏꯅꯨꯅ ꯕꯣꯕꯣꯛ ꯄꯨꯄꯨꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯀꯥ ꯁꯦꯂꯨꯡꯅ ꯑꯩꯒꯤ ꯆꯨꯖꯥꯛꯁꯨ ꯊꯤꯟꯕꯤꯔꯛꯇ꯭ꯔꯤꯁꯤꯗꯤ ꯍꯥꯏꯅꯔꯤꯉꯩ ꯁꯦꯂꯨꯡꯁꯨ ꯈꯨꯠꯇ ꯆꯨꯖꯥꯛ ꯑꯐꯨꯠꯄꯗꯨ ꯄꯨꯔꯒ ꯂꯥꯛꯏ 이야이누나 아야 까까 ngasi디 ꯊꯦꯡꯉꯤ ꯀꯩꯒꯤꯅꯣ ngasidi kakase ꯊꯕꯛ ꯆꯠꯊꯣꯛꯎꯔꯤ ꯏꯆꯥ ꯆꯥꯛꯂꯝꯃꯅꯤꯅ ꯑꯩ ꯂꯥꯛꯏꯅꯤ ꯁꯦꯂꯨꯡꯁꯨ 이야이누ꯒꯤ ꯃꯁꯛ ꯃꯑꯣꯡꯗ ꯂꯤꯌꯥꯏꯅꯨꯒ ꯃꯥꯟꯅꯕꯁꯤꯗ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯍꯔꯥꯎꯐꯝ ꯑꯣꯏꯖꯔꯤꯕꯅꯤ ꯏꯔꯤꯛ ꯑꯃꯗꯤ ꯂꯤꯛꯂꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤ 이야이누 ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤ 이야이누나 ꯕꯥꯕꯥ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯒ ꯃꯁꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯅꯤꯅꯦꯒ ꯁꯛ ꯌꯥꯝ ꯃꯥꯟꯅꯩ ꯑꯗꯣ ꯅꯤꯅꯦꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯏꯃꯥ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯥꯒꯨꯝꯅ ꯅꯤꯅꯦꯁꯨ ꯃꯄꯥꯟꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯧꯔꯛꯏ 이수 ꯅꯪꯕ 이마가 ꯇꯨꯝꯃꯒꯦ ꯍꯥꯏꯕ꯭ꯔꯣ ꯕꯣꯕꯣꯛꯀ ꯇꯨꯝꯗꯣꯏꯔꯣ ꯑꯩ ꯀꯧꯔꯦ ꯑꯩ ꯕꯣꯕꯣꯛꯀ ꯇꯨꯝꯃꯗꯣꯏꯅꯦ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯇꯨꯝꯃꯨꯀꯣ ꯕꯣꯕꯣꯛꯀ ꯑꯗꯣ ꯕꯥꯕꯥ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯑꯉꯥꯡ ꯑꯃ ꯄꯤꯌꯨꯀꯣ ꯐꯖꯔꯦꯍꯦ ꯑꯉꯥꯡꯗ ꯀꯥꯇꯨ ꯀꯥꯔꯟ ꯌꯥꯝ ꯍꯥꯏꯈꯣꯕ ꯆꯣꯞꯄꯦꯅꯦ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯂꯤꯌꯥꯏꯅꯨꯒꯤꯗꯃꯛ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯔꯦ